Handak Imphal gi Khuman Lampak Sports Complex ke Indoor Stadium da April 15 da arang arak machu amadi mit thaklaba kumai kaya ga loinana yamna chawna pangthokiba Femina Miss India 2022 gi grand finale gi Rambox de sabagi tekchak lokiba Kaisamthong Irom Pukri Mapal da head office oiba BONNY Enterprises ke pitokbam thokpa award pa senfam suna pitoklamdana organizers sing Imphal thadoktuna Mumbai da hankiba kuira haide BONNY Enterprises ke proprietor Haisnam BONNY na Northeast Window News da phongdorapagi matung ina pangthokiba Femina Miss India 2022 gi grand finale gi art director Haiba Sunil Jal Kauba Mioi Amana Rambox de Sabagi sent from advance payment kar piraki haide adubu grand finale loiraga full payment pitoklamdana chatkibani haide BONNY Enterprises ke maikedi organizer sing amade Sunil Jain hariba art director asiga pau fauna bo honabada marik chuma paukum amata fangdabaga loinana ngasi numitaragani thoi shuraba fawbada award percent from pitoraktobani haide BONNY na makata na hai mamangda lenga ki mari leinaba department amade lanai organizer sing na sinduna pangtokiba event kaya ge pitokfam thokpa sent from kaya su ngasi fawbo mabung fana pitokna lai Hiram masigi matang da Manipur lengak amadi mari leinaba department singna mideng chongbinaba mahang apil tarokle local apoina simi mayam ama thamjaraga khoi thau phumudrabana ha singna sillaga tawbe yam wana silliba pot asida mainland India dagi laiba mi singsina akhoi je karamba ground da kamaina urino yamna hanthaba mi wina ubagi mongongda haiba amount piramdana sapigre paisa dudi phanga su ai phangra su yam singna paisa dudi haina raga loina yawa ngapne aduma ko akhoi re tawbi yam batrit ado akhoi ne yamna penja do Handak Manipur da pangthokiba asawo event Femina Miss India 2023 sigi posida akhoi Manipur da big event amoina mayam nem sauna khana gi event asida BONNY Enterprises na nasagi yam marwaliba stage platform stage se BONNY Enterprises na sajabani ado akhoi su yamna asama ka loina na stage saje akhoi gi mingset ka loina na akhoi su sajagi bani mingset ama phangna ti yedna ado yamna sauna mapalam dagi mainland India dagi laiba akhoi gi mian sa singsina akhoi da contract to bira akhoi sub contract oina akhoi na thabak sujagi bani shuri report asida stage hab loire program loire kanda that 15 da program loi gibani 16 bawo haiba moi inserts bawo khongna jarami akhoi thengna jarami 17 dagi haiba khongwa jawo Sunil Jain tobi maji art director ni Femina Miss India stage gi inserts oina puni haiba si that 17 dagi marks akhoi gi payment amta toromdana some deposit id advance khar piramaga haiba paisa remaining paisa si piramdana siangre January 17 gi night pung tara taba matamda akhoi da flight ticket ama thare Imphal to Kolkata to Mumbai gi pung 3 minute tara gi aduga mana akhoi da hairam misna that 17 gi nungdang hairam se 18 gi ayu pung ni fanda onaraga payment clear token hairam badagi akhoi na maji ayu anta da phone pairak ta badagi singjamai police station da akhoi na complain ama tawjai airport authority da pomdam thongna biuna hauna matamda mana akhoi da nungdang gi pung tara tharaiba flight ticket asi nungdang wairam gi numituki 17 gi nungdang gi pung manga da flight ticket cancel to flight ticket oiler aduga mana pung 11 gi 18 gi pung 11 gi Imphal to Kolkata da flight indigo flight ta chat lairame ado akhoi na wakhal je khangring ai da hana location of track am da to biona singjamai OC eri second OC da akhoi na request to bodagi track se to mutan da ma se akhoi na thinaring e manung sida Kolkata da lairam ado dagi indigo da chat khaya ba je akhoi na khangjabani ado haijaning ba poti tasengna Manipur government na su tourism department na su sponsor to biraga yam sauna all India union sauba event ama sinbiraga sumainong na akhoi gi local akhoi na simi mayam ama thamjaraga akhoi thau phumudrabana ha singna sillaga tawbe yam wana silliba pot asida mainland India dagi laiba mi singsina akhoi je karamba ground da kamaina urino yamna hanthaba mi wina ubagi mongongda haiba amount piramdana sapigre paisa dudi phanga su ai phangra su yam singna paisa dudi haina raga loina yawa ngapne aduma ko akhoi re tawbi yam batrit ado akhoi ne yamna penja do ado tungda tarakpa akhoi gi event mayam ama su sumaina tawroi hainingai leiti aduna yaraga di sigi project se akhoi gi Manipur government amadi Manipur tourism department na amtang yengsin biraga akhoi gi awa su ko honbiu aduga loina Manipur de event aso ko tawbi mayam singa si mapalam dagi lakpa mainland India dagi lakpa singsina payment bibiram daba ngasi dagi na matam khimanda physical akhoi gi event aso ko tawbi akhoi da payment phangau daba mayam ama lei adagi even akhoi Manipur government na akhoi gi sinba event aso ko su akhoi ji pending mayam ama lei aduna akhoi nongma gi suraga akhoi gi sina akhoi gi professional work ga sasari ba akhoi da yamna sauna ningba kaiba ma oirakpa adu masai gi akhoi gi makha da leiri ba akhoi gi sinmi singdi moi gi di mai makai thado lakoni na moi gi payment to de yadabni na jomgi sana lupa adagi gari na singba himon ba banan thamaga mi gi payment di piba sigi matang sida akhoi da ubiri ba se karino haibadi
मोय मपालमदे लाकांदा अखोय यामना पंगना उबिब्रा कई उबिगे हेबदो अखोय मणिपुर गवर्नमेंट की साइड अमदे टूरिज्म डिपार्टमेंट साइड तगी सिमियंग अमदंग संबिरगा सिगी क्लैरिफिकेशन अमदंग तोबिनो निंगसिंगजरी नाकल अमरमदा फेमिना मिस इंडिया 2023 ग्रांड फिनाले टाइम्स ग्रुप के मखाला पांथोकपने आर्टिस्ट सिंग नेकपा अमरी स्टेज साबगी कॉन्ट्रैक्ट नत्रगा डीलिंग न चिंगबा खुदिंगमक मखोय मसे लनाई पाव फाउनदुना तौबो ओइगनी हिरम मसी मातांगदा मणिपुर लेंगा की टूरिज्म डिपार्टमेंट गा करिगुम मरी अमता लेनदे मणिपुर लेंगा की ओइनदी टूरिज्म डिपार्टमेंट होस्ट ओइबगी रेस्पॉन्सिबिलिटी लौबा खक्तनि हाइना डिपार्टमेंट असकी डायरेक्टर वाइकोम इबोहल न न्यू टीवी गा उनबदा फोंदोरखे मखा ताबा अपडेट्स की दमक नॉर्थ ईस्ट विंडो टीवी मिटेंग ताबियो।